ꯃꯦꯟ ꯔꯣꯜꯁꯦ ꯑꯗꯨꯝ ꯌꯥꯝ ꯐꯖꯩ ꯌꯥꯝꯅ ꯍꯥꯏꯗꯤ ꯍꯥꯟꯅ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯇꯧꯗꯕꯗꯣ ꯑꯩꯈꯣꯏꯅ ꯐꯤꯂꯝ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕꯗꯣ ꯍꯧꯕꯗꯩ ꯂꯣꯏꯕ ꯍꯟꯖꯟ ꯇꯥꯔꯦ ꯑꯗꯨꯒ ꯂꯥꯛꯏꯅꯦ ꯑꯗꯨ ꯋꯥꯔꯤ ꯇꯥꯕꯒ ꯐꯤꯂꯝ ꯌꯦꯡꯕꯒꯁꯦ ꯈꯦꯠꯅꯕꯁꯦ ꯀꯃꯥꯏꯅ ꯇꯧꯕꯤꯒꯦ ꯐꯤꯂꯝ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯋꯥꯔꯤꯁꯦ ꯍꯥꯟꯅ ꯇꯥꯔꯒ ꯂꯥꯛꯄꯤꯕ꯭ꯔꯥ ꯇꯥꯗꯦ ꯑꯍꯥꯟꯕ ꯂꯥꯛꯄꯅꯤ ꯑꯍꯥꯟꯕ ꯍꯧꯖꯤꯛ ꯐꯤꯂꯝꯁꯦ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄꯒꯤ ꯃꯤꯌꯥꯝꯅ ꯌꯦꯡꯕ ꯂꯣꯏꯔꯦ ꯃꯣꯏꯅ ꯌꯦꯡꯕ ꯂꯣꯏꯕꯒꯤ ꯊꯣꯛꯂꯛꯄꯗꯣ ꯐꯤꯂꯝꯁꯦ ꯀꯃꯥꯏ ꯇꯧꯕꯤꯒꯦ ꯐꯤꯂꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯣꯏꯒꯤ ꯃꯦꯟ ꯔꯣꯜꯁꯦ ꯍꯥꯏꯗꯤ ꯕ꯭ꯔꯗꯔꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯀꯩ ꯃꯦꯟ ꯔꯣꯜꯁꯦ ꯑꯗꯨꯝ ꯌꯥꯝ ꯐꯖꯩ ꯌꯥꯝꯅ ꯍꯥꯏꯗꯤ ꯍꯥꯟꯅ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯇꯧꯗꯕꯗꯣ ꯑꯩꯈꯣꯏꯅ ꯐꯤꯂꯝ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕꯗꯣ ꯑꯗꯣ ꯌꯥꯝꯅ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯑꯩꯈꯣꯏ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯐꯤꯂꯝꯁꯦ ꯑꯗꯨꯝ ꯐꯖꯩ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯔꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯣꯀꯦ ꯊꯥꯒꯠꯆꯔꯤ ꯕ꯭ꯔꯗꯔꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯝꯇꯪ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩ ꯃꯤꯡ ꯅꯤꯡꯊꯦꯝꯕ ꯀꯧꯋꯦ ꯑꯩ ꯏꯔꯣꯏꯁꯦꯝꯕꯗꯩꯅꯤ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯃꯦꯗꯥꯝꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯍꯥ ꯃꯦꯗꯥꯝꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯃꯤꯡ ꯔꯦꯖꯤꯇꯥ ꯀꯧꯋꯦ ꯅꯥꯉꯥꯝꯄꯥꯜ ꯅꯥꯒꯥꯃꯄꯥꯜꯗꯒꯤ ꯐꯤꯂꯝꯁꯦ ꯀꯃꯥꯏ ꯇꯧꯕꯤꯒꯦ ꯌꯥꯝ ꯐꯖꯩꯌꯦ ꯑꯗꯣ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯍꯥꯟꯅ ꯇꯥꯔꯒ ꯂꯥꯛꯄ꯭ꯔꯣ ꯅꯠꯇ꯭ꯔꯒꯅ ꯂꯥꯛꯏꯅꯦ ꯇꯥꯔꯒ ꯂꯥꯛꯑꯦꯕ ꯍꯧꯕꯗꯩ ꯂꯣꯏꯕ ꯍꯟꯖꯟ ꯇꯥꯔꯦ ꯑꯗꯨꯒ ꯂꯥꯛꯏꯅꯦ ꯑꯗꯨ ꯋꯥꯔꯤ ꯇꯥꯕꯒ ꯐꯤꯂꯝ ꯌꯦꯡꯕꯒꯁꯦ ꯈꯦꯠꯅꯕꯁꯦ ꯀꯃꯥꯏꯅ ꯂꯩꯕꯤꯒꯦ ꯈꯤꯇꯪꯕꯨꯗꯤ ꯐꯤꯂꯝꯅꯤꯅ ꯈꯤꯇꯪꯕꯨꯗꯤ ꯑꯋꯥꯠꯄ ꯈꯤꯇꯪꯗꯤ ꯂꯩꯌꯦꯕꯀꯣ ꯌꯥꯝ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯦ ꯋꯥꯔꯤꯗꯗꯤ ꯌꯥꯝ ꯊꯤ ꯐꯖꯩ ꯋꯥꯔꯤꯗꯤ ꯌꯥꯝ ꯐꯖꯩꯌꯦꯕꯀꯣ ꯋꯥꯔꯤꯗꯗꯤ ꯌꯥꯝ ꯊꯤ ꯐꯖꯔꯦ ꯑꯗꯨ ꯁꯤꯁꯨ ꯑꯗꯨꯝ ꯐꯖꯔꯛꯀꯅꯤ ꯑꯗꯨ ꯃꯣꯏꯒꯤ ꯃꯦꯟ ꯊꯤꯝꯁꯦ ꯀꯩ ꯑꯣꯏꯕꯤꯗꯣꯏꯅꯣ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯖꯦꯝꯁꯅ ꯂꯧꯔꯤꯕ ꯔꯣꯜꯗꯣ ꯑꯗꯨꯅꯗꯤ ꯑꯣꯏꯗꯣꯏꯅꯦꯕ ꯃꯅꯥꯎ ꯅꯨꯄꯥꯒ ꯃꯣꯏ ꯌꯥꯅꯗꯕꯗꯨꯒꯤ ꯇꯧꯕꯗꯣ ꯑꯗꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯕꯗꯣ ꯊꯥꯒꯠꯆꯔꯤ ꯁꯤꯁꯇꯔ ꯐꯤꯂꯝꯁꯦ ꯀꯃꯥꯏꯅ ꯇꯧꯕꯤꯒꯦ ꯐꯤꯂꯝꯁꯦ ꯀꯃꯥꯏꯅ ꯇꯧꯕꯤꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯍꯥꯟꯅ ꯐꯤꯂꯝꯒꯤ ꯋꯥꯔꯤꯁꯦ ꯇꯥꯔꯒ ꯂꯥꯛꯄꯤꯕ꯭ꯔꯣ ꯅꯠꯇ꯭ꯔꯒꯅ ꯗꯥꯏꯔꯦꯛ ꯌꯦꯡꯕ꯭ꯔꯣ ꯑꯩꯁꯦ ꯗꯥꯏꯔꯦꯛ ꯋꯥꯔꯤꯗꯤ ꯇꯥꯗꯦꯕ ꯑꯣꯔ ꯄꯥꯝꯕꯒꯤꯀꯣ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯗꯤ ꯑꯩꯒꯤ ꯖꯣꯟꯔꯥ ꯑꯣꯏꯕꯗꯣ ꯇꯧꯋꯦ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯊꯥꯒꯠꯆꯔꯤꯀꯣ ꯁꯤꯁꯇꯔ ꯃꯤꯡ ꯂꯩꯐꯝ ꯑꯝꯇꯪ ꯍꯥꯏꯕꯤꯔꯝꯃꯣ ꯂꯤꯂꯣꯡ ꯑꯔꯥꯞꯇꯤꯗꯩ ꯐꯤꯂꯝꯁꯦ ꯋꯥꯔꯤꯁꯦ ꯍꯥꯟꯅ ꯇꯥꯔꯒ ꯂꯥꯛꯄꯤꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯗꯥꯏꯔꯦꯛ ꯇꯥꯔ ꯂꯥꯛꯄꯅꯤ ꯇꯥꯔ ꯂꯥꯛꯄꯅꯦꯕꯀꯣ ꯊꯥꯒꯠꯆꯔꯤ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯐꯤꯂꯝꯁꯦ ꯅꯨꯡꯉꯥꯏ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯁꯤꯁꯇꯔ ꯃꯤꯡ ꯂꯩꯐꯝ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣ ꯁꯣꯅꯤꯌꯥ ꯁꯣꯅꯤꯌꯥ ꯂꯩꯐꯝꯗꯤ ꯂꯪꯊꯕꯥꯜ ꯐꯤꯂꯝꯁꯦ ꯀꯃꯥꯏ ꯇꯧꯕꯤꯒꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ ꯑꯗꯣ ꯑꯩꯗꯤ ꯋꯥꯔꯤ ꯍꯥꯟꯅ ꯇꯥꯔꯦꯕꯀꯣ ꯋꯥꯔꯤ ꯍꯥꯟꯅ ꯇꯥꯕꯅꯤꯅ ꯁꯤꯟꯗꯣ ꯃꯔꯛꯇ ꯈꯔ ꯀꯛꯈꯤꯕ ꯍꯥꯏꯗꯤ ꯋꯥꯔꯤꯗꯨꯒ ꯈꯤꯇꯪ ꯀꯃꯥꯏꯅ ꯈꯪꯉꯛꯏꯅꯣꯒꯨꯝꯕ ꯃꯔꯤ ꯃꯈꯣꯡꯗꯣ ꯈꯤꯇꯪ ꯋꯥꯠꯂꯦꯅ ꯈꯜꯂꯦ ꯑꯣꯚꯔꯑꯣꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯦ ꯊꯥꯒꯠꯆꯔꯤꯀꯣ ꯀꯩꯅꯣ ꯑꯁ ꯁꯤꯁꯇꯔ ꯄꯨꯜꯆꯥꯁꯦ ꯆꯦꯟꯈꯔꯦ ꯍꯪꯒꯦ ꯀꯃꯥꯏ ꯇꯧꯕꯤꯒꯦ ꯐꯤꯂꯝ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯋꯥꯔꯤꯁꯦ ꯍꯥꯟꯅ ꯇꯥꯔꯒ ꯂꯥꯛꯄꯤꯕ꯭ꯔꯣ ꯇꯥꯗꯦ ꯑꯍꯥꯟꯕ ꯂꯥꯛꯄꯅꯤ ꯑꯍꯥꯟꯕ ꯂꯥꯛꯄꯅꯦꯕꯀꯣ ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯁꯟꯗ꯭ꯌꯥ ꯀꯧꯏ ꯃꯥꯂꯣꯝꯗꯒꯤ ꯁꯤꯁꯇꯔꯒꯤ ꯐꯦꯚꯣꯔꯥꯏꯠ ꯑꯦꯛꯇꯔꯁꯦ ꯀꯔꯝꯕ ꯑꯣꯏꯕꯤꯗꯣꯏꯅꯣ ꯍꯧꯖꯤꯛꯀꯤꯁꯤꯗ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇꯦ ꯑꯦꯅꯤ ꯃꯅꯤꯄꯨꯔ ꯐꯤꯂꯝ ꯑꯗꯨꯝ ꯑꯅꯝꯕ ꯂꯣꯏꯅ ꯄꯥꯝꯃꯤꯗ ꯂꯣꯏꯅꯃꯛ ꯌꯦꯡꯉꯤꯗ ꯂꯣꯏꯅꯃꯛ ꯄꯥꯝꯃꯦꯕꯀꯣ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯐꯤꯂꯝꯁꯦ ꯀꯃꯥꯏ ꯇꯧꯕꯤꯒꯦ ꯁꯤꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣꯗꯒꯤꯗꯤ ꯍꯥꯏꯗꯤ ꯍꯥꯐꯇꯒꯤ ꯍꯥꯐ ꯃꯃꯥꯡ ꯍꯥꯏꯗꯤ ꯄꯨꯡꯈꯥꯏꯃꯨꯛ ꯆꯣꯟꯊꯔꯒꯕꯨꯗꯤ ꯌꯦꯡꯉꯦꯕꯀꯣ ꯑꯗꯣ ꯌꯥꯝ ꯆꯥꯛꯅ ꯂꯣꯏꯁꯜꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌే ꯋꯥꯔꯤꯁꯦ ꯌꯥꯝ ꯐꯖꯕ ꯑꯃꯗꯤ ꯑꯣꯏꯌే ꯑꯗꯣ ꯍꯥꯟꯅ ꯋꯥꯔꯤꯁꯦ ꯇꯥꯔꯒ ꯂꯥꯛꯄꯤꯕ ꯑꯣꯏꯗꯣꯏꯔꯥ ꯋꯥꯔꯤꯁꯦ ꯇꯥꯗ꯭ꯔꯤꯌꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯍꯥꯟꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯅꯦ ꯑꯣꯀꯦ ꯑꯗꯣ ꯁꯤꯗ ꯇꯧꯕ ꯀꯥꯟꯗꯀꯣ ꯑꯗꯨꯝ ꯌꯦꯡꯕ ꯂꯥꯛꯄꯤꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯂꯥꯛꯆꯩꯌꯦ ꯑꯗꯨꯝ ꯁꯤꯃꯥ ꯑꯗꯨꯝ ꯇꯣꯏꯅ ꯑꯗꯨꯝ ꯌꯦꯡꯕ ꯑꯗꯨꯝ ꯂꯥꯛꯆꯩ ꯃꯤꯡ ꯂꯩꯐꯝ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯕꯕꯤꯇꯥ ꯁꯤꯡꯖꯃꯩ ꯊꯣꯉꯥꯝ ꯂꯩꯀꯥꯏ ꯌꯥꯝ ꯊꯥꯒꯠꯆꯔꯤꯀꯣ ꯃꯤꯁꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦꯀꯣ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯦ ꯎꯠꯄ ꯀꯥꯟꯗ ꯑꯗꯨꯝ ꯆꯦꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯩꯁꯨꯀꯣ ꯀꯦꯃꯦꯔꯥꯁꯦ ꯎꯕ ꯀꯥꯟꯗ ꯃꯣꯏꯁꯦ ꯀꯤꯕꯒꯤ ꯇꯥꯏꯞꯇ ꯇꯧꯋꯦ ꯑꯗꯣ ꯁꯣꯝ ꯅꯥꯀꯥꯟꯗ ꯑꯝꯇꯪ ꯍꯪꯒꯦꯀꯣ ꯇꯨꯡꯂꯣꯝꯗ ꯑꯣꯜꯂ ꯂꯩꯈ꯭ꯔꯦꯅꯦ
ꯃꯣꯏꯁꯦ ꯍꯪꯉꯛꯀꯅꯤ ꯍꯥꯏꯕ ꯏꯀꯥꯏꯔꯤꯔꯥ ꯈꯪꯗꯦ ꯀꯦꯃꯦꯔꯥ ꯀꯥꯞꯄꯦ ꯑꯁꯣꯝ ꯅꯥꯀꯟꯗ ꯆꯠꯀꯦꯀꯣ ꯗꯤꯁꯇꯔꯕ ꯑꯣꯏꯅ ꯊꯣꯛꯑꯗ꯭ꯔꯥ ꯁꯣꯝ ꯅꯥꯀꯟꯗ ꯀꯦꯃꯦꯔꯥ ꯀꯥꯞꯇꯕꯗ ꯍꯪꯒꯦ ꯃꯦꯗꯥꯝ ꯁꯤꯁꯇꯔ ꯃꯤꯡ ꯂꯩꯐꯝ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯏꯀꯥꯏꯔꯤꯔꯕ ꯐꯤꯂꯝ ꯌꯦꯡꯗ꯭ꯔꯤꯕ ꯑꯣꯏꯗꯣꯏꯔꯥ ꯌꯦꯡꯉꯦꯕ ꯌꯦꯡꯉꯦ ꯑꯗꯨꯗꯤ ꯀꯃꯥꯏ ꯇꯧꯒꯦ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯐꯤꯂꯝꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯀꯩ ꯍꯥꯏꯅꯤ ꯗꯥꯏꯂꯣꯛꯇꯒꯤ ꯀꯩꯗꯒꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤꯗꯨꯗ ꯁꯥꯒꯠꯂꯨꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯑꯗꯨꯝ ꯂꯣꯏ ꯇꯧꯔꯛꯄꯗꯣ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯆꯥꯒ ꯂꯣꯏꯁꯟꯗꯕ ꯀꯔꯤꯅꯣ ꯑꯗꯣ ꯍꯥꯟꯅ ꯋꯥꯔꯤꯁꯦ ꯇꯥꯔꯒ ꯂꯥꯛꯄꯤꯕ꯭ꯔꯣ ꯋꯥꯔꯤ ꯇꯥꯔ ꯂꯥꯛꯄꯅꯦꯕꯀꯣ ꯑꯗꯨꯗꯨꯒ ꯋꯥꯔꯤꯗꯨꯗ ꯇꯧꯈꯤꯕ ꯋꯥꯈꯜꯗ ꯁꯥꯒꯠꯈꯤꯕ ꯃꯌꯥꯝꯗꯨꯒ ꯍꯦꯔꯣ ꯍꯦꯔꯣꯅꯤꯗꯨ ꯂꯣꯏ ꯆꯥꯟꯅꯔꯒ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯣꯏꯇꯥꯔꯦ ꯑꯗꯣ ꯃꯤꯡ ꯂꯩꯐꯝ ꯑꯝꯇꯪ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯒꯤ ꯖꯨꯒꯦꯁꯣꯔꯤ ꯑꯗꯨꯒ ꯀꯩ ꯈꯥꯡꯉꯕꯣꯛꯇꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦꯀꯣ ꯃꯦꯗꯥꯝ ꯁꯤꯗꯒꯤ ꯅꯥꯏꯇꯣꯝ ꯐꯝꯕꯤ ꯃꯤꯁꯁꯤꯁꯨ ꯑꯝꯇꯪ ꯍꯪꯖꯒꯦꯀꯣ ꯁꯤꯁꯇꯔꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯁꯟꯖꯅꯥ ꯆꯥꯖꯤꯡꯗꯒꯤ ꯋꯥꯔꯤꯁꯦ ꯀꯃꯥꯏ ꯇꯧꯈꯤꯒꯦ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯅꯨꯡꯉꯥꯏ ꯈꯜꯂꯝꯕꯗꯨꯒ ꯍꯥꯏꯗꯤ ꯋꯥꯔꯤꯗ ꯑꯣꯏꯕꯗꯨꯒ ꯌꯦꯡꯕꯗꯨꯒ ꯃꯥꯟꯅꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯤ ꯋꯥꯔꯤꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯕꯅꯤꯅꯀꯣ ꯃꯥꯡꯒꯗ꯭ꯔꯥ ꯀꯥꯏꯅ ꯈꯜꯂꯝꯕꯅꯦꯕ ꯑꯗꯨ ꯌꯥꯝ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯂꯩꯔꯝꯃꯦ ꯑꯣꯀꯦ ꯑꯗꯣ ꯍꯥꯟꯅ ꯋꯥꯔꯤꯁꯦ ꯇꯥꯔꯒ ꯂꯥꯛꯄꯤꯕ꯭ꯔꯣ ꯅꯠꯇ꯭ꯔꯒꯅ ꯀꯃꯥꯏꯅ ꯇꯧꯕꯤꯒꯦ ꯍꯥꯟꯅ ꯋꯥꯔꯤꯁꯦ ꯇꯥꯔ ꯂꯥꯛꯄꯅꯦ ꯂꯥꯛꯄꯅꯦꯕꯀꯣ ꯑꯗꯨꯒ ꯐꯤꯂꯝꯁꯤꯒꯤ ꯃꯦꯟ ꯑꯣꯏꯕ ꯊꯤꯝꯁꯦ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯃꯦꯟ ꯑꯣꯏꯕ ꯊꯤꯝꯁꯦ ꯍꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯇꯧꯔꯛꯏꯁꯦꯀꯣ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯑꯃꯗ ꯌꯥꯝꯅ ꯍꯟꯊꯅ ꯌꯦꯡꯕꯤꯕ ꯑꯗꯒꯤ ꯁꯪꯒ ꯃꯤꯆꯪ ꯂꯩꯖꯗꯕ ꯂꯥꯏꯔꯕꯁꯤꯡꯕꯨ ꯌꯥꯝ ꯍꯟꯊꯅ ꯈꯜꯂꯒ ꯅꯨꯄꯥꯁꯤꯡꯅ ꯅꯝꯖꯟꯕꯤꯕꯁꯦ ꯁꯤꯒꯨꯝꯕꯁꯦ ꯇꯧꯍꯟꯅꯤꯡꯗꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯐꯖꯩꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯤꯁꯇꯔꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤꯀꯣ ꯊꯦꯡꯛ ꯌꯨ ꯐꯤꯂꯝꯁꯦ ꯀꯃꯥꯏ ꯇꯧꯕꯤꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯋꯥꯔꯤꯁꯦ ꯍꯥꯟꯅ ꯇꯥꯔꯒ ꯂꯥꯛꯄꯤꯕ꯭ꯔꯣ ꯋꯥꯔꯤꯗꯣ ꯀꯨꯏꯔꯕꯩ ꯃꯇꯝꯗꯗꯤ ꯇꯥꯈ꯭ꯔꯦ ꯑꯗꯣ ꯅꯤꯡꯁꯤꯡꯕꯗꯤ ꯄꯣꯛꯇ꯭ꯔꯦꯕ ꯍꯧꯖꯤꯛꯇꯤ ꯀꯥꯎꯔꯒ ꯂꯥꯛꯏꯔꯣ ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯑꯩꯒꯤ ꯃꯤꯡ ꯔꯣꯅꯤꯕꯂꯥ ꯑꯗꯨꯒ ꯅꯝꯕꯣꯝꯗꯒꯤ ꯁꯤꯒꯤ ꯑꯗꯨꯝ ꯐꯤꯂꯝ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯂꯥꯛꯄ ꯑꯣꯏꯗꯣꯏꯔꯣ ꯂꯥꯛꯑꯦ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯤꯁꯇꯔ ꯑꯁꯤꯗ ꯂꯦꯞꯄ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯗ ꯑꯩ ꯑꯃꯨꯛꯇꯪ ꯍꯪꯒꯦꯀꯣ ꯆꯪꯁꯤꯜꯂꯒ ꯁꯣꯝꯗ ꯆꯪꯁꯤꯜꯂꯒ ꯑꯝꯇꯪ ꯍꯪꯒꯦ ꯁꯤꯁꯇꯔ ꯐꯤꯂꯝꯁꯦ ꯀꯃꯥꯏ ꯇꯧꯕꯤꯒꯦ ꯌꯦꯡꯗ꯭ꯔꯤꯌꯦ ꯑꯣ ꯍꯟꯗꯛꯀꯤ ꯑꯃꯨꯛ ꯁꯣꯁꯤꯗ ꯌꯦꯡꯗꯦꯕ ꯑꯣꯀꯦ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯌꯦꯡꯕ ꯑꯣꯏꯕꯤꯔꯣꯀꯣ ꯑꯗꯨ ꯀꯩ ꯂꯝꯗꯩ ꯑꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯗꯤ ꯁꯒꯣꯜꯕꯟ ꯊꯥꯡꯖꯝ ꯂꯩꯇꯦ ꯁꯒꯣꯜꯕꯟ ꯊꯥꯡꯖꯜꯂꯦ ꯑꯗꯨ ꯐꯤꯂꯝꯁꯦ ꯋꯥꯔꯤ ꯍꯥꯟꯅ ꯇꯥꯕꯤꯔꯕꯣ ꯑꯩꯗꯤ ꯇꯥꯗ꯭ꯔꯤꯌꯦ ꯇꯥꯗ꯭ꯔꯤꯕꯀꯣ ꯗꯥꯏꯔꯦꯛ ꯌꯦꯡꯕ ꯂꯥꯛꯇꯣꯏꯅꯦ ꯗꯥꯏꯔꯦꯛ ꯂꯥꯛꯏꯅꯦ ꯑꯣꯀꯦ ꯁꯤꯁꯇꯔꯒꯤꯗꯤ ꯃꯤꯡ ꯂꯩꯐꯝ ꯑꯝꯇꯪ ꯍꯥꯟꯅ ꯇꯥꯔꯦ ꯃꯤꯡꯅ ꯄ꯭ꯔꯤꯌꯥꯁꯣꯔꯤ ꯀꯧꯋꯦ ꯑꯩ ꯆꯞ ꯃꯥꯟꯅꯩ ꯁꯒꯣꯜꯕꯟ ꯊꯥꯡꯖꯝ ꯂꯩꯔꯛꯇ ꯂꯩꯌꯦ ꯌꯨꯝꯅ ꯃꯣꯏꯔꯥꯡꯗꯩꯅꯤ ꯑꯗꯨ ꯋꯥꯔꯤꯒ ꯐꯤꯂꯝꯒꯁꯦ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯁꯦ ꯀꯃꯥꯏꯅ ꯂꯩꯕꯤꯒꯦ ꯈꯪꯗꯦ ꯌꯦꯡꯗ꯭ꯔꯤꯕꯅꯤ나 ꯌꯦꯡꯉ ꯈꯪꯒꯅꯤ ꯋꯥꯔꯤꯗꯗꯤ ꯌꯥꯝ ꯐꯖꯈꯤꯕꯅꯦ ꯑꯣꯀꯦ ꯊꯥꯒꯠꯆꯔꯤ ꯕ꯭ꯔꯗꯔꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯩ ꯃꯦꯛꯁꯤꯀꯣ ꯑꯩ ꯊꯥꯡꯋꯥꯏꯗꯒꯤꯅꯦ ꯑꯗꯨꯒ ꯋꯥꯔꯤꯁꯦ ꯇꯥꯔꯕ ꯑꯣꯏꯗꯣꯏꯔꯥ ꯇꯥꯗ꯭ꯔꯤꯕ ꯑꯣꯏꯗꯣꯏꯔꯥ ꯑꯩ ꯋꯥꯔꯤ ꯑꯝꯇ ꯇꯥꯗ꯭ꯔꯤ ꯌꯦꯡꯁꯨ ꯌꯦꯡꯗ꯭ꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯌꯦꯡꯕꯤꯔꯣꯀꯣ ꯑꯗꯨꯗꯤ ꯊꯥꯒꯠꯆꯔꯤ ꯁꯤꯁꯇꯔ ꯐꯤꯂꯝꯁꯦ ꯀꯃꯥꯏ ꯇꯧꯕꯤꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯃꯤꯡ ꯂꯩꯐꯝ ꯑꯝꯇꯪ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩ ꯃꯤꯡ ꯄ꯭ꯔꯤꯌꯥꯡꯀꯥ ꯀꯣꯟꯊꯧꯖꯝꯗꯒꯤ ꯊꯦꯡꯛ ꯌꯨ ꯑꯁ ꯀꯩꯅꯣ ꯒꯣꯔꯣꯡ ꯆꯦꯜꯂꯤꯁꯦ ꯕ꯭ꯔꯦꯛ ꯌꯥꯎꯗꯕꯒꯤ ꯇꯥꯏꯞꯇ ꯁꯦꯀꯦꯟ ꯁꯣ ꯌꯦꯡꯕ ꯂꯥꯛꯄ ꯃꯤꯁꯨ ꯌꯥꯎꯋꯦ ꯁꯤꯒꯤ ꯁꯣꯁꯦ ꯌꯦꯛꯅꯕꯤ ꯍꯥꯏꯕ ꯁꯣꯁꯦ ꯍꯌꯦꯡꯐꯧ ꯑꯗꯨꯝ ꯀꯥꯞꯈꯤꯅꯤꯀꯣ ꯍꯌꯦꯡꯐꯧꯒꯤ ꯃꯅꯨꯡꯁꯤꯗ ꯑꯗꯨꯝ ꯄꯕ꯭ꯂꯤꯛꯁꯤꯡꯁꯦ ꯑꯗꯨꯝ ꯌꯦꯡꯕ ꯂꯥꯛꯄ ꯌꯥꯒꯅꯤ ꯌꯦꯡꯕ ꯑꯗꯨꯝ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯑꯩꯗꯤ ꯃꯌꯥꯝꯒꯤ ꯌꯦꯛꯅꯕꯤꯗꯤ ꯅꯠꯇꯦꯀꯣ ꯋꯥ ꯍꯪꯉꯦꯅ ꯃꯤ ꯃꯌꯥꯝꯁꯦ ꯀꯣꯏꯆꯦꯟ ꯆꯦꯜꯂ ꯀꯦꯃꯦꯔꯥꯁꯦ ꯊꯥꯡꯖꯤꯟꯕꯗ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯗꯒꯤ ꯁꯦꯀꯦꯟ ꯁꯣ ꯌꯦꯡꯕ ꯂꯥꯛꯏꯔꯥ ꯀꯩꯅꯣ ꯒ꯭ꯔꯨꯞ ꯐꯝꯃꯤꯁꯦ ꯑꯩ ꯑꯁꯣꯝ ꯅꯥꯀꯟꯗ ꯆꯠꯀꯦꯀꯣ ꯃꯣꯏꯒꯤ ꯑꯣꯏꯕ ꯀꯃꯦꯟꯁꯦ ꯀꯩ ꯂꯩꯒꯦꯁꯦ ꯑꯝꯇꯪ ꯈꯪꯃꯤꯟꯅꯁꯦ ꯃꯦꯗꯥꯝ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯅꯁꯨ ꯐꯝꯕꯤꯔꯦꯕꯀꯣ ꯁꯦꯀꯦꯟ ꯁꯣ ꯌꯦꯡꯕ ꯂꯥꯛꯄ ꯑꯣꯏꯗꯣꯏꯔꯣ ꯌꯦꯡꯉꯕ ꯂꯣꯏꯔꯕꯣ ꯁꯦꯀꯦꯟ ꯁꯣ ꯌꯦꯡꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯋꯥꯔꯤꯁꯦ ꯍꯥꯟꯅ ꯇꯥꯕꯤꯔꯕꯣ ꯇꯥꯔꯦꯕ ꯑꯗꯣ ꯐꯤꯂꯝꯒ ꯋꯥꯔꯤꯒꯁꯦ ꯀꯃꯥꯏꯅ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯁꯦ ꯀꯃꯥꯏꯅ ꯂꯩꯕꯤꯒꯦ ꯍꯥꯏꯗꯤ ꯋꯥꯔꯤꯅ ꯍꯦꯟꯗꯣꯏ ꯃꯥꯟꯕ꯭ꯔꯥ ꯐꯤꯂꯝꯅ ꯍꯦꯟꯗꯣꯏ ꯃꯥꯟꯕ꯭ꯔꯥ ꯋꯥꯔꯤꯅꯗꯤ ꯑꯗꯨꯝ ꯈꯔ ꯍꯦꯟꯗꯧ ꯃꯥꯟꯗ꯭ꯔꯥ ꯐꯤꯂꯝꯁꯦ ꯑꯗꯨꯝ ꯐꯕꯨꯗꯤ ꯐꯖꯔꯁꯨ ꯐꯕꯨꯗꯤ ꯐꯖꯗꯧ ꯃꯥꯜꯂꯦ ꯌꯦꯡꯗ꯭ꯔꯤꯕꯅꯤꯅ ꯈꯪꯗꯦ ꯑꯗꯣ ꯃꯦꯗꯥꯝꯒ ꯁꯔꯒꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯑꯩꯒꯤ ꯃꯤꯡ ꯏꯆꯟ ꯁꯥꯟꯇꯤꯄꯨꯔꯗꯒꯤ ꯁꯔꯒꯤ ꯗꯤꯅꯦꯁ ꯀꯌꯥꯝꯒꯩ ꯁꯥꯟꯇꯤꯄꯨꯔ
Okay. Yam nungajare film je yam nungai na yengbo oibiu ko. Thank you. Aduga sona kangile sabi kambu je amtang hangsage ko. Sister aja yo ikai ko. Adu sona ga nam chatke. Ai sona ga chatke. Sona ga jingi. Yengdri bu ko. Ngi sai chin gi bu kambu de ne ba. Okay. Moise kari meeting tauri no group kunjanaraga kari wari bu sari no ikhangde ko damtang changaga moise kamai no no jamtang hangje ko sister mayam film je yenga boidero yengde boidero yengdri boidene second song ai ne ko okay ado film gi wari ja hana tabira ko tadri wari si tadri kaina sum chathok ay loi cheng gre kai no adudi film je nungai ni na khanbi bro kamai doge nungai ni mayam song wari liba da ko ai goi na di wari tazadri ba ada nungai ni khalaga lakchaba de trailer di yenga ba yenge mate thokpa do yenge ba ko adu ming le phone tang haibiro ai gi ming chanulin toy haurai bidagi yam nungai jare ko thank you sister go wari sana ba phangzaba thank you adu kaino sister atai je microphone pura kwa ji da kaino gorong cheng gre mai nga jale on thokre am tang on jan bi rak pa ya ga dro ayo de ma okay moi jale na ki ra ba kaino microphone pai ra ga chang ba je moi je ki ba khang de ba kai phau ja no khang de ba microphone ji na thoma ga ni na khali ra khang de sister amala je ai hang ge ko sister madam kaino film je second show yenga bona traga second show yeng dero yeng de sung yeng de boy de ne ba ko wari ju khang de ba direct oni yeng ba lai de ba okay adudi film je nungai ni na khan bi bro ko mai to nungai ni lai ne nungai ni lai ba okay adui taraga di madam gi ming le film to habi ne sigi kai ni wang khai angom le kai nung ming na bela ka we na ka we ba ko adudi film je nungai de yeng thok biro aduga afabo oi minara se ko khanga chari sister white pi je hange taraga ko chen chen adu sister film je hana wari ta biro ba ko mai to ge tare ba ko aduga film gi wari ji ga kamai expectation je karam ne nungai ni na khan bi ge phajani na khan bi ge khangdri yengdri ba ne khangdri ba ko adu sister gi ming le phone ta hai biro wang khai hom lai kai de ge ming Valentina Valentina ko siam ikai thikan ba sumale adu yam nungai ni minara se ko thank you mi je kiu le pa ho re hujik se paring mi je lepna re ko chang ga do bagi ngai re phajaba ngang tane sida lai ri ba mayam se aduga phajari sing mathak ta mu su ikai thikan ba mayam su yawi ko camera ubada ko chen gi ba hai tar mai ga je huru lai ra chen ba khang line je mari leng na re hujik houseful oi do re film actor actress ti lak na dri asigi angang photocopy se yam phajai ai mango dam tang sangjal hange ka se kamai taw no de sabi sing je chen gare hujik microphone pusan bada sangi ming lai phone tang habi ne ming kai kau game ta habi Bidisha ka we lamdi kai sampate ge yamna gorgeous ore ko so gorgeous ore nang ji am phajare nga si je ado film ji da yaw bro na tak yaw da yawe kari role sari do ai angang saba kana ge angang sari do somaga yum thang na ba saba ni somaga yum thang na ba saba yamna jo hairam do mali ko ado kamai tau gi film je nungai ni na khan bro nungai te na khan bro nungai ni na khalle ba ko okay yamna ju phajare yam ubu da yam phajai ko hoi yam phajana hai tare ko film je mai pang na next nangi aim in life se kai lai bi ge sigumba je adum pa me haidi nangi tung da ne film je dum kum gi ge na khan bro na traga na kai thabak tau ge na khan ge kungi ne khalle yam thaga chari angang se yam tele lai ko
ꯃꯇꯨꯡꯗꯁꯨ ꯑꯃꯨꯛ ꯍꯦꯟꯅ ꯍꯥꯏꯇꯥꯔꯦ ꯐꯤꯂꯝ ꯀꯨꯝꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯕ ꯑꯣꯏꯔꯁꯅꯨ